Regional Institute of Medical Science na lamdam asigi miyoi singda ana layengi lamda khudong chaba kaya ama piri. Nauna khallava hospital asigi medical superintendent Dr. M. Amubaga Impact News ka akhanaba unaba amada pham ase hek paibadagi chakho thorangi thabak ya paikhatpa hore amasung masigi manungda hospital asigi oina ishingi awawa mayokna danaba masagi oiba ishingi pipeline ama thamnaba thabak paikhatnaba khanaba leire hairi hujikti ising marpe problem se leitri hana khanjai yarigi solve tawjana tawjage aduga matung tabada su yarigi akoi dedicated pipeline ama water gi tamnaba honajari aduga fi marol leiti habigi problem ma yam kanna tawi hana aduna operation je khitang punghai am thengdaba pungama thengdaba ka karim kan da yawgi adu yari makai hujik tawdana baina hujik si fi marol kharadi khoi pijagre Nongzu thana lakpaga loinana Regional Institute of Medical Sciences ta linna chikpadagi ngak thoknaba anti snake venom amasung anti rabies na amasung tetanus vaccine gi khudong chawasu leire hairi linna chikpagi problem leibadu adugi anti snake venom huji leire ade adugi mathakta anti rabies vaccine khoi thamjare aduga loinana toxoid tetanus toxoid along with distilled water and other accessories jiloina makhoina huji thorang tawjare Hospital asida layang balak pa miyo singda hena khudong chanaba OPD counter mari amasu hengatle loina na puna counter mapan sure hairi masigi mathakta athu akai anaba singi damak trolley yetum forceps na chingba masing hena thamle hairi patient sing trolley leitadana khoi podna pu yawi pamga thangba yawi adum badu tawdana baina huji trolley khara semjinjare khara ma leina honajari wi trolley manga di huji yare Sipcharing material then forceps needles mayam si matik chana thamjare AIMS ki thakta pukhatnaba honariba hospital asida anaba kaya ama laimai de heptuna leiba uri miyam gi awaba si koknanaba casualty da phamung wasing hengalabadi anaba singda yamna kanaba amadi nungaiba ama piragani camera person Subha Songkham ga loina na ya gitayang lem Impact News Imphal